Wari Chapuna Tabiribasingbu Taramna Oksari. Asigi tangkak asi haujadringayda tabiribasingda ningsingjaba amana. Wari asi kanagumba kanagumbi amataga mari lenajade. Pomnamak wakal na sagatjaba ngagtani. Lobir asi Basanti Kangjamgi Banglo Taruk Subatangka. Nupi aduna adum na magi tabakta thilliba thang adu satuk laga phuk hawgalakpa matam aduda Anju amadi Anjeta anidu mamit mana chap yunglaga yamna pakatna khanglaw lawraklami. Makoi anina adumna khangawdana khanglaw lawrakpagi khonjel adu tabada thong adu hangdoknaba humang taba makai hotnariba Rosan amadi Ronan makoi leiribasing adu mamaidu sat laithokduna yenglai. Makoi ni yengthorakpa matam aduda nupi adu yamna sauna makoi di yengdun leirami. Akiba sakpam amada madu ubada makoi loina pakatuna kamdok sige haiduna amana amada sat yengnarei. Anju Anjita anidu kibana masadu maithong sukna Trinity ki makutta jejet paisinduna kablai. Trinity su tawfam khangdre tawriba matau aduda nupi adu yamna sauna masa adu wai sangdabagi khongthang adusu khara lumtak thanglaga Ronald tamna tapna sangsilaki. Ronald su Thomas ki makutuda jejet paisili. Matam aduda Thomas na nason pik na hari. Nang kari su pakat kano. Mahagase asiba tawaini. Aduna aikoi na pairiba jantra ase hek leiri makai aikoi da kasu tawang loy. Haiba ka tawbaga nupi aduna Ronald tamna sangsilakuna makutu tingthoklaga Ronald bu hatlage matagum tawraki. Madugi tanja aduda nupi aduna Ronald bu hek thenglubu mekup aduda masadu laktana langthukpagum khangchat chathoki. Matam aduda nupi aduna masa sokini haibagi pakatpa phauram kide. Adubu magi pibuk nungdu yauriba macha adubudi sokini haiduna yamna pakatpagi mawongda mabuk aduda makut anina khalladuna laimaida khangtu tusenki. Adubo magi khu adudi magi pibuk adudu oina yeiraka tusenki. Matam aduda nupi adu khonjel hauna laurki. Adugi tanja aduda haujikta pungal ngalaba banglo adugi maingal adusu mutkre. Mai aduna mutkrabada haujikti makoi amamba marak aduda mathong maram khangdana gyan ngaure. Panakirabasu mai aduna ngaliba makaidi khara pharambani. Adubo mai adu mutkrabanina makoi gyan ngaure. Aduna Anju Anjita anidu kaplaga mamabu kauraklami. Trinity su amamba marak aduda mapuroi bagi pambomduda jejet konsilaga Anju Anjita anigi makutu samduna masu tawfam khangda kablai. Aduga hari bintupa aikoi hujik kari tawkani amamba marak asida aikoi hinglaroi. Adubo aikoi sikrabasu naha oina ingkhalak liba isha mari asidi khalamdaba yade. Adubo matau karamnano aikoi na mafam asidagi thokadawribase asumna Trinity su yamna kaplami. Miyoiba aikoi gidi warasu mitki pirangni haraurasu mitki pirangni. Kapjabadu natana upaidi karimata leijadre. Thomasu kari tawgadabano khangdre. Magi nupibu themgadra Anju Anjita anibu themgadra. Asumna makoina leiringai cherak aduda khanghaudana makoigi manak aduda angang ama kablaki. Angang adugi mikaptu taraga amukasu heli makoina kibasu. Matam aduda Ronaldo Thomas ta asumna haraki. Uncle haujikti aikoi loina mafam asida siba tar male. Aikoi lambi mangkibagum aikoi wakal buti loksingsu loina mangsilakle. Thomasu Ronaldo gi wahidu pakhum piningai leite. Tasengna chumlaba wafamni amamba marak aduda asukba mafam aduda mafam matam chadana leiramliba banglo adugi manungda changluba matang matam chadana punsi loyu tam khramale. Madu khanna tuminna leiri. Aduga angang adusu hanga khonjelda aduma kaplei. Matam aduda makoina khalibasi atai nate. Hausik ukiba nupi adugi pibuk nungda yauriba angang adu taibang phauruktuna kablak libra haibasini. Adubo mamit na phajana uba nattabanina
ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯨꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯄꯨꯝꯅꯟ ꯅꯟꯈ꯭ꯔꯦ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯧꯁꯤꯟꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯀꯞꯄꯤꯔꯥ, ꯅꯣꯛꯂꯤꯔꯥ, ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯨ ꯃꯀꯣꯛ ꯉꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯁꯤꯡꯗꯨ ꯎꯔꯨ ꯎꯔꯨ ꯎꯪꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯤꯛꯂꯤꯒꯨꯝꯕ ꯃꯤꯡꯁꯦꯜꯒꯨꯝꯕ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ, ꯍꯥꯏꯕꯗꯤ ꯆꯦꯔꯦꯡ ꯆꯦꯔꯥ ꯇꯧꯕ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯉꯥꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯁꯨꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯦꯡꯕꯔ ꯌꯦꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝ ꯊꯪꯕ ꯊꯣꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯊꯟꯇ ꯒꯦ ꯂꯥꯎꯅ ꯇꯞꯅ ꯍꯥꯡꯂꯛꯈꯤ꯫ ꯊꯣꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯇꯞꯅ ꯇꯞꯅ ꯍꯥꯡꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯑꯉꯛꯄ ꯐꯪꯅ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯄ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯃꯌꯥ ꯀꯥꯗꯨꯅ ꯍꯥꯡꯂꯛꯄꯗꯤ ꯅꯠꯇꯦ꯫ ꯍꯦꯛ ꯎꯕꯗ ꯊꯣꯡ ꯑꯗꯨ ꯏꯁꯥꯗ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯍꯟꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯒꯤ ꯃꯌꯥꯗꯨ ꯀꯥꯔꯤ ꯀꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯈꯨꯠ ꯁꯝꯅꯔꯒ ꯊꯣꯡ ꯑꯗꯣꯝꯗ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯊꯣꯃꯥꯁꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒꯨꯝꯁꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ." ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, "ꯑꯪꯀꯜ, ꯑꯩꯈꯣꯏ ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯃ ꯈꯪꯂꯒ ꯁꯤꯔꯕꯁꯨ ꯁꯤꯈ꯭ꯔꯁꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯆꯪꯗꯨꯅ ꯌꯦꯡꯂꯨꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯊꯣꯡ ꯑꯗꯨ ꯔꯣꯅꯥꯜꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯒ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡꯗ ꯏꯟꯊꯣꯛꯇꯨꯅ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯁꯨ ꯄꯨꯡꯍꯥꯡ ꯍꯥꯡꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ VIPꯅ ꯐꯝꯅꯅꯕ ꯁꯣꯐꯥꯒꯨꯝꯕ ꯈꯔꯒ ꯇꯦꯕꯜ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅ ꯂꯤꯛꯂꯤꯒꯤ ꯒ꯭ꯂꯥꯁ ꯈꯔ ꯑꯃꯁꯨ ꯂꯩꯕꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯁꯨ ꯃꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯨꯛ ꯀꯥ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯃ ꯌꯥꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯂꯩꯕꯗꯨꯁꯨ ꯃꯈꯣꯏꯅ ꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯕꯤꯗ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯄꯤꯅꯗꯨꯅ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯟꯖꯨ ꯑꯟꯖꯤꯇꯥ ꯑꯅꯤꯗꯤ ꯑꯗꯨꯝ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯤ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯝꯈꯤ꯫ ꯇꯁꯦꯡꯕꯒꯤꯁꯨ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯜꯂꯤꯕ ꯁꯦꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯊꯧꯔꯤ ꯑꯃꯅ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯡꯅ ꯃꯊꯛ ꯊꯪꯂꯒ ꯃꯀꯣꯛꯅ ꯃꯈꯥ ꯊꯪꯂꯒ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯗꯨꯅ ꯌꯥꯜꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤꯁꯨ ꯍꯧꯖꯤꯛꯇ ꯃꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯏꯁꯨ ꯌꯥꯝꯅ ꯆꯦꯟꯊꯔꯛꯈꯤ꯫ ꯑꯗꯨꯅ ꯃꯁꯛ ꯃꯁꯥ ꯐꯖꯅ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯦꯟꯁꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯟꯖꯤꯇꯥꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯣꯝ ꯀꯥꯗ ꯂꯩꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯤꯇꯥꯗꯨ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯥꯡꯆꯦꯟ ꯆꯦꯟꯁꯤꯟꯗꯨꯅ ꯐꯥꯗꯔ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯂꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯥꯅꯦꯜ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯅꯦꯜꯕꯨ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁꯇꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯣꯝꯇ ꯊꯣꯛꯂꯛꯇꯨꯅ ꯑꯁꯣꯝ ꯀꯥꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯊꯥꯅꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯃꯥꯁꯇꯨ ꯌꯥꯝꯅ ꯄꯥꯈꯠꯅ
ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯕꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯈꯥꯡꯊꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯕꯒꯤ ꯃꯈꯣꯜꯗꯨ ꯃꯈꯣꯏ ꯂꯣꯏꯅ ꯇꯥꯔꯗꯨꯅ ꯁꯠ ꯁꯠ ꯌꯦꯡꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯇ꯭ꯔꯤꯅꯤꯇꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕ ꯊꯣꯃꯥꯁꯄꯨ ꯀꯧꯔꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯃꯥꯁꯇꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯇ꯭ꯔꯤꯅꯤꯇꯤꯗꯨ ꯊꯣꯃꯥꯁꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ, ꯕꯤꯟꯗꯨꯄꯥ ꯕꯤꯟꯗꯨꯄꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯊꯣꯃꯥꯁꯇꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯥꯅꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯊꯣꯃꯥꯁꯅ ꯊꯣꯛꯈꯤꯕꯗꯨ ꯃꯈꯣꯏ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯊꯣꯃꯥꯁꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯇ꯭ꯔꯤꯅꯤꯇꯤꯅ ꯑꯃꯨꯛꯀꯁꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯟꯗꯨꯄꯥ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯛꯅꯔꯤꯕꯗꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ, ꯊꯣꯡꯁꯦ ꯍꯥꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯃꯄꯥꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯊꯣꯃꯥꯁꯄꯨ ꯀꯣꯏꯀꯧ ꯀꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯇꯨꯡ ꯑꯣꯟꯊꯣꯛꯅꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕ ꯊꯥꯅꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛꯇꯒꯤ ꯏ ꯇꯞ ꯇꯞ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯉꯛꯁꯤꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯊꯛꯂꯣꯝꯗ ꯌꯥꯝꯅ ꯀꯤꯅ ꯇꯞꯅ ꯇꯞꯅ ꯌꯦꯡꯈꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁꯦꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯇꯣꯡꯂꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯥꯏꯊꯣꯡꯗꯨ ꯂꯨꯞꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯥꯅ ꯐꯤꯖꯤ ꯈꯔ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯍꯜꯂꯛꯈꯤꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯃꯥꯁ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯗꯨꯗ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ? ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯔꯣꯕꯥꯔꯠꯁꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯔ ꯃꯤꯇꯥ ꯈꯝꯗꯥꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯆꯝꯖꯔꯕꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤ ꯁꯥꯕꯒꯤ ꯅꯃꯥꯗ ꯃꯁꯤꯡ ꯈꯪꯗ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯕꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯅꯁꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯇꯥꯅꯤ ꯀꯧꯏ꯫ ꯄꯇꯥꯅꯤꯅ ꯔꯣꯕꯥꯔꯠꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯐꯖꯅ ꯈꯪꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯅꯤꯗꯨ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯄꯇꯥꯅꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯅꯔꯝꯃꯤ꯫ ꯔꯣꯕꯥꯔꯠꯅ ꯐꯅ ꯑꯣꯛꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯄꯇꯥꯅꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯔꯣꯕꯥꯔꯠꯀꯤ ꯃꯄꯥꯅ ꯄꯇꯥꯅꯤꯕꯨ ꯁꯨꯛꯄꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯂꯥꯏꯔꯕ ꯑꯇꯣꯟꯕ ꯖꯥꯇꯤꯒꯤ ꯅꯨꯄꯤ ꯂꯧꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯥꯒꯩꯒꯤ ꯃꯤꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯆꯥꯅꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯀꯤ ꯃꯐꯝꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯁꯨ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯅ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯂꯒ ꯍꯥꯏꯔꯛꯈꯤ, ꯐꯥꯗꯔ, ꯌꯦꯡꯈꯤꯕ ꯈꯨꯗꯤꯡ ꯊꯃꯣꯏꯁꯤꯅ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯈꯤꯕꯗꯤ ꯌꯥꯏ꯫ ꯐꯥꯎꯔꯛꯂꯤꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯗꯨꯅ ꯐꯥꯊꯕ ꯉꯝꯍꯧꯗꯅ ꯉꯥꯏꯍꯥꯛ ꯂꯨꯞꯂꯨꯔꯕꯁꯨ ꯃꯌꯥꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯗꯣ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯇ ꯀꯅꯥꯁꯨ ꯎꯗꯦ, ꯃꯍꯥꯛ ꯅꯠꯇꯅ꯫ ꯂꯨꯞꯂꯨꯔꯤꯕ ꯃꯌꯥꯒꯤ ꯏꯄꯥꯛ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯤ, ꯑꯗꯨꯒ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕꯗꯤ ꯀꯔꯤꯃꯇ ꯉꯝꯗꯦ꯫ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ, ꯌꯥꯏꯇꯣꯝ ꯈꯝꯗꯣꯡꯕꯤ ꯀꯅꯥꯕꯨꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯦ ꯈꯜꯂꯨꯗꯦ꯫ ꯂꯥꯏꯔꯕꯤ ꯃꯍꯥꯛꯄꯨꯗꯅꯤ, ꯅꯆꯥꯅ ꯀꯜꯂꯛꯄ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯄꯁꯨ, ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯨ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯤꯔꯛꯀꯅꯨ꯫ ꯔꯣꯕꯥꯔꯠꯀꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯔꯣꯕꯥꯔꯠꯀꯤ ꯃꯄꯥ ꯖꯦꯛꯅ ꯔꯣꯕꯥꯔꯠꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯔꯝꯃꯤ꯫
aduga asumna cheirami kari nangbu hek pokliba napa ingonda wafam adu haibang amlabako fai aina kaido bungam ga habidu yengo asumna mapa macha anidu yamna awai akhum taunarami adugi numidangda patani bo jet na makoi gi mayum ta kaurami matam aduda patani gi mamana asumna hairaki kari nore ai khoi bo nangi lairei michang sangga leite haiduna usit thawoidriba ayuk nungthal matam sunatabada numidang asida kari gi kauriba isabu moina kari gu machatlasu natomda di chatlaloi imaga loina dun chatkani matam aduda ingna lemjabi maithong mamon ta nokjabi patani du maithong suklaga asumna hairami ima pumnamak oisano ai tomta chatluge makoina ingonda kari su tawba ngamloi asumna mama macha ani du wari sanaduna leiringai matam aduda chekna tharakpa miyoi khara satchangsillatuna patani po phaduna puke thaurang lakhi matam aduda lairabi patani gi mamana macha po pubikhinu angamba suidan lakchage hairami adubo lairabi mahaki wadu tabidana lakliba miyoi sing aduna patani gi mama po laktana intubirami matam aduda patani do mama gi manakta khangchen chenchenduna mama bu kon khalaga kaplami adupo laibak thibadi patani gi mama do maya da gi I oraki aduga sordusu chaning tan hondre aduga lat toba khonjelda mitlu dagi piranga loinana macha gi nungsiraba makhutu chetna paisalaga asumna haire imagi bema mi oirasu mi gi wakhal khanba ngamdraba masigi khunai asida ichana lehugani khanbada imadi chatpung amloidore matam aduda patani do mapi tap taduna kapchaki asumna mama do mikuk khargi matung mafam aduda adumak laikhidre matam aduda patani do lakliba miyoi sing aduda onsinduna cherami patani bo miyoi sing aduna phaduna phubirami mana koilau lauduna mabu phaduna pubiganu hajaki adubo kanana sutabikide asumna makoina patani bu phaduna puraklaga yamna sukba mafam amada puraklami matam aduda patani na karigino nakoina ibu phaduna purakliba aibu tado asumna koilau laurami madugi tanja aduda mamai mamit loina khumjilaba misak amakak patani ki mamang da leplaki warisigi mathangi part ngai minasi